Ima Manipur se onthok na awa fibam amada leire. Aikoi kudimaksi no magi subam sabam khangdadna kochin chiandana tangdu leitadaba shanti leitaba mafam ama haibadu oires aikoi kadaida karamhai toraga masigi awava myam se kokadagi haibagi wafam si yamna luwa wafam oire yamna chawpa wafam ni ihana hambada oiriwa fibam si Maitaiga kukiga ani smite of the clash over the gismite to ibani sini haina haid. Adu warabasu nakana ani makse comes in naraga Hajana atopa pibam amada table the wari sanaraga lucian bay yabagi pibam kadai pawale bage haiba sarkarna tibibam toy. Adugi matakta akwai intelligence se yadre akwai intelligence na parama boidi thodo thoktrngay mamangda mafamdudagi pause laktana lakshan bangam gadabo akwai oibani adubu akwai lakshan ba ngamde hekta thore mafamda mai thai mafamda numai kapne ne hekta thore adu karigino akwai na ngamdrise akwai intelligence yamna solabra haiba sarkar na Kangdok pibam toy sarkar masigi mapi pa oibanina masi kangdok pibam toy aigi khwaidagi thamoi se shock pa apel lama aina tawjaning madi karino haibda ai khoigi phurup kunthra mari kunthra manga chingmi tami mayam ama ai khoi myam ichini naw ne na sahi lising ani rom tegi leminara aga ngasi Furu ani khak makhoi yanadadana makhoi khatnadana chainadana si santi leitaba mafam ama haisi oirakpa matamda lehuri ba furu mayam kunthra nitoi humdoi sina yengdana lebibagi mahutta madudaida aina ne khoramaga mayam sidaisida amuktadi masibu amuktadi solution nama poruknaba mayam su yoksan biro Mayamna hairadi yani Mayamna haibada yaruidaba karimata leite haidana fruk pudimaksidisda aina kurumna ai apil tawjaningi hadugi matakta aikoi leiriba mayam sdaisda bazar da bhawba leiriba aikoi leiriba sadaji mayam Punjab tegi lakpa mayam Jain mayam su leiriba mayam sisu Makoisu Manipur ta leirabanina makoisu yokshin la kangjin na makoisu solution se porakpa matam da makoisu karigumba khara makoi contribution changi makoisu yawgadabani mandir masjid ko church mayam se deisha leiriba pastor mayam church mayam se deisha leiriba aikoi Lai is Christ ki seba toriba mayam. Makoina karam hai toraga ayingba phajaba santi porpangam gatagi haibagi wakalon sidaisada wari sabada mating pangba masi yijad leiriba church leiriba mayam nasu kangbibam thoi aduga apel tawjaningi madugi su aduga ay aroiba apel na sarkar paibiriba MLA Mantri Singh Mayam Singh se Haunadana Aikoi Amukta Pulap Sachi Haunadana Mayho Lampok Tor Mafam Singh Chalaga Mayam Pulap Chalaga Amukta Makoiga Wadi Saba Makoi the Wahi Kara Hiramba Makoi Aikoi life se Santi Gita Muktani Haidana Mayam se Chalaga Sarkar se Loinamak Chalaga ne Unaba matam da kanam nustanda sukarisu hairo adu aikoina pami prajamo oina madusu aikoina apil tawjaningi madugi damakta aduga sarkar ma leiraboidi madu pairiba center da leiriba sarkar sina ko mihut karma mihut kaya tharaga natraga mantri kaya lag matang Mantri laktana sinasi to basinasi
noi karmai tor no sidi kano tor na pakat pagaloi na masi santi si karmai por kadage hai na matang tau biradi yamna nungai dong ni ai khoi wari ai khoi chak chaba matam khangdre ai khoi pot tang bana haijilak pot tang dilar phangba phangjilak tre suk yamna war ba matam sidai sida akhang ahi kangu mayam ama leibiri ba sarkar tabiri ba mayam atu mayam do thijan biraga ai khoi se kitang tangdu leita ba ma thuna forak pa mi masi khatang ai apel tau janingi adu masi yamna sathina luba phibam rom le sum sa thakra boidi aina tobudi moina tobudi araga aina tobudi karigi yaroi haibagi wafam ama khalak matamda manipur se ungchai jaini masika hairaga ilu sanjarak